इरांग सिदा लैखिद्रब मियोई चामग तरा मरीदा एक्स ग्रेसिया पीख्रे मितोपते एक्स ग्रेसिया पीबा लैते सीएम पावसी ngasi nungthil phongkiba pandam pawse dagi lokhotjabane irang asina maram oiraga laikhidraba miyoi chamaga taraga marida ex gracia gi senfam sing pikhre laikhidraba singi mari makhong thidoktuna miyoi amada lupa lakh tara gi senfam sing asi pibane mitopta ex gracia piba leite haina chief minister N Biren house ta thamkhre wafam asi taraga ni thoi suba Manipur Legislative Assembly gi manga suba session gi ngasi famkhiba marini chanba numit ki Question hour gi matamda opposition MLA ke Ranjit amade TH Lokesor na irang asiga mari laina na pukhalaki ba tongan bawahangi paukhumoi na Chief Minister na pikhibane makhata na Chief Minister N Biren na hai hauki ba chahi gi me ahum dagi chatli ba chahi asigi January 13 mathoi phawbugi manungda miyoi chaniga kun mathoi sekhe masigi manungda miyoi chamaga marafudraga nipan na misam ne laikhidraba sing asigi manungda thawai na pontha pikhraba security personnel singda ex gracia gi senfam asi khara hena pi aduga lemauriba misam singdana miyoi amada lupa lakh tara gi senfam sing pithokpa hore warauriba singsu athubada pinaba thorang paikhatkani haibu wafam thamkhe amaromda mamang sahi gi me kungani panda sugnuda kuki khulai paiba singa mitai khunja singa khut thongna bagi thogdokta mafam khangdana lairak sahi asigi January 13 ga mathoida saru polang oina phangkhiba ngangom nebi gi pidana leiriba ex gracia numit mangani fawbagi manungda pithoklagani hainasu chief minister na phongdokhe nakalamarom haukiba sahi gi me ahum dagi hauduna sahi asigi February 13 fawbada Manipur da kanglon kaina changlakhiba illegal immigrant kayano haina Congress ki MLA Lokesor na hanglakpa wahangda chief minister N Biren na hai diba matamasi fawbagi manungda illegal Myanmaris lising taruka chatret ni futaruk Manipur da sangsilakhe Manipur gi ngamkhaida kanglon kaina sangsilakiba miyoi sing wahang pahong sathaduna biometric lawraba matungda miyoi chaniga yangkhai mapan masa gi mayumda halankhre lemauriba sing asina local population da tension danaba laingak na hangba temporary shelter home singda akan ba section thoranga loina na thamli haina su chief minister na phongdokhe